State asida Ngashi Nungthil internet amasung mobile data service ki Athingba Louthokkhre. All Manipur working journalist Yonan Amjuna Chayangkai mapung pharakpagi ngasi pangthokhiba sana fudongbagi thoramda saruk yaba lakhiba Chefnisa N Birena Paumusing internet ki Athingba hangdoklagani haina ingit ama piramkhiba matung Ngashi Nungthil Khudak-Tagi Athingba se Louthokkhibani. Hiramasiga mari lenana Manipur ki Commissioner Home and Ashok Kumar nasu order mathokre. Order asigi matungina state asigi law and order gi phibam kupna yengsenbaga loinana miyamna thengnariba khudongchadaba singi yenglaga ngasi Khudak-Tagi internet mobile data service broadband lease line VSAT amasung VPN servicing da thamlamba Athingba Louthokkhre hairi masiga loinana mobile service providers singna mathau taba thabak sing laukhatnaba su khangankre Panbaya Baditha Secretara the Imphal Mayol Nagna Tampak-ki Mafam Sing the Miamgi, Ihokan Kalakpa Amadi, Pam the Batodok Sing Toropadi, Local Projection Torangi, Sorgo Boina Numit Ahumaki, Nungthil Pung Adumaki, Nungthil Pung Ahumdagi, Imphal West, Imphal East, Bishnupur, Amasung District, Numit Manganigi in Internet Amasung Mobile Data Service da Athingba Thamzinki, Makata Namukta Sigitang Kun Fawa Athingba Sileki Gani Haina, Fongdokibani.